Social media da fangjaba post khra pomkat charaga mayam da pathuk sari ahan bada Tksinkhre district gi kujukulai kya fagat khrei Tksinkhre district ki manung chana leiba Monjang area da security force na thiba hum bagi thabak satha bada magazine yawba 12.5 SL rifle ama single shot bolt action rifle ama magazine yawba 9mm pistol ani 9mm CMZ magazine ama kapa yariba maru traunga short range motor ama amadi anti-rare cells taruk fagat pa ngamle hairi mathang da PLA landa da KNB mari laikhidre Revolutionary People's Front RPF Lanmi Singlo People's Liberation Army PLA na sathakiba landa da KNB gather mari laikhidabaga loinana AK-56 rifle ama drone amaga kona na fagat pangam kre hairi kapna bagi thaudok asi nongalamdai da jumthang nariba Myanmar gi menda haina khangnaba mafamduda leiba tanan kuki khulda thokibani PLA gi Lanmi singna khul aduda leiramba KNB gi kemta landakhi maduda KNB halaktuna pung amarom sangda khuthoknakhi thodok thokraba matungda akoibadagi maruga yawba AK-56 rifle amaga loinana drone ama fagatpa ngamkhi PLA gi maikaidagi thoidokpa asok apandi yawkhide hairi mathangda kamjongge refugee sing lokthok pinaba amadi maramda hanlnkhinaba TNAL na Union Home Minister da Tksinkhre Kamjong district border area da Myanmarese refugee mayam ama changsillaktuna laisaliba asi atuba matamda jaga asidagi lokthok pinaba amadi sagi maramda hanlnkhinaba haiduna tangkhul Naga as Longfang TNAL na Union Home Minister Amit Sahada Tksinkhre hairi Kamjong da sangsilakliba Myanmar sing asi refugee camp da changjafam loduna leiri amadi district administration na makhoi gi chana thaknaba mai ising amadi atopa facility kaya piduna thamli free movement regime FMR lothokiba matung inna security na India Myanmar border section na ngak seli adubu Myanmar dagi refugee changsilakpadi ngasi fawa leptri FMR kiba asi Indian khaktagi oiribra haiba wahangsu hanglakli mathangda hianglamda makhongda nongmai maru pan kiba mioi adu Tksinkhre hairi hianglam SC gi manung chana leiba laimanai mafam amada nungthil pung aniga minute kullom taba matamda makhongda nongmaina kaplambadagi soklaba mioi ama hianglam primary health center da pukhatuna layengki hianglam police laktringaida mi leitaba tanja yenglaga chenkibadagi maming matha khanghoba ngamkhidre hairi mahakpu karigidamak nongmaina kaplamlibano haiba khangbangam khidre thodok thokpam aduda police na thiba humbagi thabak chathakhre hairi